नुपीगी थौरम ताबीरिबसिंबु अहानबमक्तदा तरामना उक्सरी ngasiगी thauramda thamjari masana masabu thabak pijabata natana mahaki makhada miyoi kyabu thabak piba ngamlabi thamna pokpi maning lekaida leiba Mala Food Processing and Making Center gi proprietor Hema Mala Devi ga unajari Malabu ahan maktada taramna uksari Tagasari mida Mala gi Food Processing and Making Center se Hoi mida masikaram bamma tamdagi hawdoki baro aduga masida puthoiba pochai singsina kari kari oibirabno habadu mayamda hanam tang haibiyo aina puthoiba posi de matam se koi sahi tara gahumdu etumaina shur ko matam se aduga khogi local da piriba item city khogi sahau kabo ladu hodegi thuiding degi haya sar sina ayamana dum makhan se yamba khoi iramda manipur da phangba haira city loina ma adum semje mida kari karamba wakhalon dagi no koina somna kanda saba thakpa romdo ina sangjan birei se khogi ai ki wakhalon de summida ma khogi iramda manipur da phangba haira sigi khogi kana phang khangdana sum makhong da patlaga pummaga kelaga dum hai sigi sana pham leitaba se aina sum uzaba aduda aina khale e masigi haira se manghanta andana aina semaga hana market hana mayamda tharaga yenga ge haina aina honazarubane adui matung deidi sum market thabda mayamna pambo rapategi simpham se aina hen yam thawai yauna aigi punsina leiring khai sigi simpham sida tum torage na lipsa gi vai tare ahan ba horapadati sum senthok lambi se leitaba angang nu bide dum chawsilapnina senthok lambi se leite aina ahan ba horapa matamda sigi simpham se ayam pame se ise kamaina hawdok sigi aina sum khanba matam se haira sidi myam phangaga se matamda leinangai paisa je khudong cha dabanina akhoi degi kilometer 3-5 adamaina chatle lamse anduda akhoi gi mama manas maina haba e mau nangna thi ba haira do smaina myam ma kaino lehawe taraga lehawi hai andut aina khalleba matamduda paisa se leitabandina ayadum ikai roigeda adum ai cycle puraga chatlege na hai sei khunba chatleba akhoi gi lamde kilometer 3-5 adumuk lape adamina kadai deina kailamde lapuna sum hangode ai senga saigi ikai ba su phawong su nungai ta ba phawibu ko andaga ai pore hai se me amama phanga kan yumda halamana kadai degi kaino tore in tong lawbi degi sumaina tawe hai ai yum Europe kan da budi kapeba kapedi thingna sum nungai ta ba phawba hai tare ni ko imana ba isung imana ba leibna sumaina sum tawdo sena angang sing leibnina hingdaba yade honadaba yade na ikaibada thamaga honarjarapani adubu ngasidi migi marak sutinba ngamjare simpham maram oraga hotpu honaragadi ngamdaba leite habaduni adu makhatana su adu mai pakna chaksin bibe oyo do makhata rakpasti mala se akhoi ki paisa sunglei leitana hongdokhiba thabak ni mala gi senatrane ko huji hojikti mala gi center se chaura abadina hojikti paisa gi darkar di leira amani adu paisa gi darkar leira banina paisa sidi akoi sarkar dagi mateng lobibra natraga lanai miyoi singdagi pubra kamai tawe ai huji phodi sarkar gi loan amata lobo phole tre to ai tongana mi akhoi gi kairo lekai mi ngonde gi lobos leite ai gi leijaba paisa khara na tum khara honajari huju phobodi ai loan lobo hai sai di maram je kaimta khangdabanina dum leire adu mayamna di mala nang smaina loan thajilo nang thabak se yam chawngna tawbe khole mayamna de dum haibiba adu aina maram do khangdabani handak sei star ki loan ama apply tawje koigi star ki loan je ai smaina kaino tawe je kaisum khangdeba ko bank tegi loan longni se khangdabra paisa sa hana ai bank tegi smaina khudong chaba ma malai have je kaisum khangdaba hai tare ne thabak si de dum aina suraga leiba oibanina sathokpegi matam ama phangdaba ande ngasai ge koi thongju degi inaw nu pamna phone tore se smaina star ki se gi loan thabi ge hai pana se gi kai che sang darkar lebu piro mana silaga tawbi ge na tawbi ge ban loan je phawu de kuire mi myam amadum loan ge han ba phangba lupa 1,000 phange na mayam di loi longnei ba adu deidi ani lupa 1,000 si dei se minchin ju lening bani na paisa do kitang yamaga di loge na dum khanba adu khanba de khalaga ngasai lupa 1,000 khatang of this logdabi tha 3-9 hen na dum leieba dum leiba do 1,000 khatani ai adu di kana de haina paisa do yam dam ne loroi ge na dum leieba adu nom akhoi angang duna e sisi nang bank to sala ke
hangba yaba amta hango haiba aina bengda satpa kanda sarna mala natro sise haina mane sare nang istara ki loan do nangidi serial number 1 da hana thokpani ne nang yam phajana thabak tawba mi ne haraga kaigino nang loan ekhuda karen account ke hanga nang paisa lobo lakti se ne sarna herapa sar mi ne lupa 50 khatane haye adugi paisa da warpani na digi lauda bani haiba mana mi na haraga nang na adum leiri do kaigino lupa 50 khatana te lupa la ma pi ena sarna haire 50 se na subsidy oi subsidy oiba 50 amana 70 amana singadaba adada mana nang paisa yoragadi aduma karen account do hangamo duga hapta amage manungda nangi 30,000 subsidy do hana hapani haye sarna adumai to edum chatpunumi da hangame aduga hapta amung leraga 30,000 do pire account da hapire aduga aina mu sar awar pasidi karamba matam da tawbi tuina hai ma nang yam phajana thawak tawi ko idi loan sing da yare haye sarna ada mana nangidi nongni ni yam thun application ama iro mem da pir la nang 70 award pato adum pihal lage hai ado ina adum numi humni suba kan de application ire kan mem gi mana bank ta tin ba challe adoga nu sarna adum khudak ta to loktho adum pibire paisa ado makha tarak pasidi mala asar semburom da muglak chege ado asar semba se mala na semi ba makhal sing se ko gi mix pickle su yaure hai mayam yana ba aduga amana mangi ga kaino haimanga yana ba su yaure makoi sing je semba gi process se kamai tawge habdu su mayam amtang khangwin se yai mayam da dum share tawjage ko gi ahan bada mangi ga haimanga semba se koina mangi se hana ko gi maru se mithopirani bu ko adu mangi se kogi chini haitare koi mange kg amada chini kg amaga makhai do haina hapina nga sai de haimang chini ni hen ga da haidi mangi da sinbane na dege haimang mix store ne do koina thau se asa thau se yam phajana san duine ba thau se marang kaina han haige duine do khoi nga sai gi hai se pop thok na bai ni ising kitang di hap ka duine ba mangi je nei khai ba ma phone thok na bai na do ko koi gi mangi ga haimang se am da hap ka dui ma chen je koi gi kala ni mo hapirani ba thum hapani dega koi sing powder khara hapirani ba mix pickle jina haitop yaure haining yaure hegu yaure haimang yaure andegi koi gi hainau jom yaure zorpon yaure makoi myam se hana kamai to makoi myam se habiti posil oina dry ngatane koina no mani ni wali ngai dega koini ising da phajana sawalaga pose ong tho hala matung da koi nungsa dong kangal line bu ko nungsa da kangal maji kitang habiti magi masum do kange hane gi pura kangma mak natanga kitang wali ngai timing do anduda koi gi thau se hana phajana san duine kangda thau di yaring kai marang kairaga di matam su yam koina thamba ya ba haitare thau alaga di matam je yam kuina thamba ya da boiba koi si semba matam de koi gi jira changani ba ko koi thum yarni morok powder yarni mirchi powder yarni kala ni mu hapirani ba koi rai powder kharamaga du chini ga hapaga da maina cheme mayam se dum yengbiyo hariba masan singdo hapiraga aduga hariba posting se matam kayam kuina di thamba ya preservative ko hapibro chemical gi sarokte amata hapte ai hojing sai dry da thami posi di pura ko chahi ama ani dry da tumaina thammaga matam gi pose loksilaga habdi season naiba potnina dum thamme kasuma kai baliti ada hoji ti malagi poche sing se hana di malana isana zalaga khullu bani hoji ti mina ga thara rabra masigi poche raw material haitare ko sidi kadai de kamai tongna lagu hojiti mina sum pubire singi silinau singna dum asmaina ma de haira seme na mina hairak pane haraga dum ai na ta thinbi busu yawe adok ai kumbi de gi koi inaw nu pa mana e amba mana dum pibirak pane haijiti aina thiba sakada mo to mana thibiraga magi pigda ba pisa tu na aina dum piba dagi imphal dagi so yamna dum aphang ba su sampur da phange su sampur da dum lore nambol da phanga su nambon da vishampur da phanga su vishampur da matam gi haisi habati haido mayam yam banatraga di potu di market yamak panena din ai khone pisa do thada ba ngam da bagi mayong na ba haitare do ai wakhalon di sarkar gi de smaina khucha haiba mi gi senthol lambi leje da ba mi gi di government side te gi kana ba mayam pi haiba do koi gi di chenbi chungbi na mi maram su khangu de do ga chenbi chungbi ngai su leita ba ne na thoidong na kana ba ding si poba phangba leite haita
ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯃꯂꯥꯅ ꯀꯕꯣꯛꯀꯤ ꯃꯥꯏꯀꯩꯗ ꯁꯨꯝ ꯄꯨꯊꯣꯛꯏꯗꯅ ꯀꯕꯣꯛꯀꯤ ꯁꯔꯨꯛ ꯈꯔꯁꯨ ꯌꯥꯎꯔꯤꯕ ꯂꯗꯨ ꯆꯥꯛꯍꯥꯎꯒꯤ ꯑꯗꯩ ꯑꯗꯨ ꯅꯠꯇꯕ ꯂꯗꯨ ꯃꯈꯜ ꯃꯈꯜ ꯈꯔꯁꯨ ꯄꯨꯊꯣꯛꯄꯤꯔꯤꯗꯅ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯍꯥꯟꯕ ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄꯣꯠꯆꯩ ꯁꯥꯏꯅ ꯈꯪꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯥꯎ ꯀꯕꯣꯛꯁꯦ ꯁꯥꯕꯗꯒꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯃꯂꯥꯁꯦ ꯁꯨꯃꯥꯏꯅ ꯀꯕꯣꯛ ꯁꯥꯕꯗ ꯈꯪꯉꯦꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤ ꯑꯩꯁꯦ ꯏꯝꯐꯥꯜꯗꯒꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯍꯥꯟꯅ ꯃꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯅ ꯃꯣꯏꯅ ꯂꯥꯛꯄꯤꯕꯅꯦ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯣꯏꯅ ꯀꯕꯣꯛ ꯂꯨꯍꯣꯡꯕꯒꯤ ꯀꯣꯟꯅꯒꯗꯕ ꯆꯥꯡꯗꯣ ꯁꯤꯟꯕꯤꯌꯣ ꯑꯗꯒꯤ ꯂꯗꯨ ꯈꯔ ꯑꯃꯒ ꯊꯣꯏꯗꯤꯡꯒ ꯆꯞ ꯆꯥꯕꯤꯗ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯕꯣꯛꯁꯦ ꯃꯤ ꯅꯨꯄꯤ 5-6ꯅ ꯃꯇꯝꯗꯣ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩꯗ ꯐꯧ ꯃꯜꯂꯕ ꯃꯇꯨꯡꯗ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯁꯥꯔꯒ ꯃꯣꯏꯒꯤ ꯀꯕꯣꯛꯁꯦ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯄꯤꯈꯤꯕꯗꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯤꯅ ꯑꯗꯨꯝ ꯀꯕꯣꯛꯇꯣ ꯆꯥꯕꯗ ꯃꯌꯥꯝꯅ ꯁꯤ ꯀꯕꯣꯛꯁꯦ ꯀꯗꯥꯏꯗ ꯐꯪꯕꯅꯣ ꯌꯥꯝ ꯍꯥꯎꯋꯦꯅ ꯃꯌꯥꯝꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ 5ꯅꯤ ꯆꯥꯛ ꯆꯥꯕꯗ ꯑꯃꯨꯛꯀꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯀꯕꯣꯛꯁꯦ ꯁꯤꯒꯤ ꯀꯕꯣꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ ꯑꯃꯨꯛ ꯑꯣꯔꯗꯔ ꯈꯔ ꯌꯥꯝ ꯁꯥꯕꯤꯌꯨꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯁꯇꯤ ꯊꯣꯛꯄ ꯀꯥꯟꯗꯁꯨ ꯑꯁꯇꯤꯒꯤꯗꯤ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯀꯗꯥꯏ ꯐꯪꯕꯅꯣ ꯍꯥꯏ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯕꯣꯛꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯕꯅꯤ ꯑꯁꯇꯤꯒꯤ ꯀꯕꯣꯛꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ ꯑꯁꯇꯤꯒꯤ ꯀꯕꯣꯛꯁꯤꯅ ꯑꯩꯈꯣꯏ ꯆꯥꯛꯍꯥꯎꯁꯦ ꯃꯇꯨꯝ ꯑꯣꯏꯔꯒꯁꯨ ꯆꯥꯎꯔꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯃꯤ ꯑꯃꯗ ꯄꯤꯕꯗ ꯃꯤꯅ ꯑꯗꯨꯝ ꯆꯥꯛꯍꯥꯎ ꯀꯕꯣꯛꯁꯦ ꯃꯇꯨꯝ ꯇꯥꯔꯒ ꯄꯤꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯩꯅ ꯄꯤꯕ ꯀꯕꯣꯛꯁꯦ ꯑꯩꯈꯣꯏ ꯀꯕꯣꯛ ꯃꯇꯨꯝꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯗꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯏꯗꯤꯡꯒ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦ ꯁꯦꯠ ꯑꯃ ꯁꯥꯔꯒ ꯁꯦꯠ ꯑꯃ ꯁꯥꯔꯒ ꯍꯥꯏꯔꯤꯕ ꯀꯕꯣꯛꯁꯦ ꯃꯇꯨꯝ ꯇꯥꯔꯒ ꯍꯥꯞꯄꯤꯅꯦꯕ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯍꯥꯏꯁꯤꯅ ꯊꯣꯏꯗꯤꯡ ꯀꯔꯝꯕꯅꯣ ꯊꯣꯏꯗꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯛ ꯑꯣꯏꯅ ꯔꯥꯎꯟ ꯑꯣꯏꯅ ꯁꯥꯒꯗꯣꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯗꯨꯗꯨꯃꯒ ꯆꯥꯛꯍꯥꯎ ꯀꯕꯣꯛꯁꯤ ꯁꯥꯅꯅꯕꯗꯗꯤ ꯆꯥꯛꯍꯥꯎꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯏ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯆꯥꯛꯍꯥꯎꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯦꯗꯤ ꯑꯩꯅ ꯂꯧꯅꯤꯡꯉꯦ ꯑꯗꯨꯝ ꯂꯧꯕꯁꯨ ꯐꯪꯗꯦ ꯃꯥꯗꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯆꯥꯛꯍꯥꯎꯁꯦ ꯇꯨꯔꯨꯡ ꯂꯧꯕꯤꯗꯒꯤ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯧꯖꯒꯦꯅ ꯑꯃꯨꯛ ꯆꯠꯂꯦ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯈꯨꯠ ꯂꯦꯞꯄꯦ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯒꯤ ꯃꯌꯥꯝ ꯂꯝ ꯁꯨꯃꯥꯏꯅ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯐꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥꯔꯒ ꯃꯇꯨꯝ ꯃꯆꯥ ꯁꯥꯔꯒ ꯊꯥꯕꯅꯤꯅ ꯄꯩꯁꯥ ꯂꯩꯔꯕꯣꯏꯗꯤ ꯃꯌꯥꯝ ꯀꯕꯣꯛꯇꯣ ꯂꯧꯁꯤꯜꯂꯒ ꯃꯔꯣꯜ ꯂꯣꯜꯂ ꯊꯝꯃꯒꯗꯤ ꯑꯋꯥꯠꯄꯗꯣ ꯂꯩꯔꯣꯏꯗꯕ ꯑꯗꯨꯒ ꯃꯂꯥꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯀꯔꯤ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯁꯥꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯦꯆꯤꯟꯁꯦ ꯑꯩ ꯗ꯭ꯔꯥꯏꯌꯔ ꯃꯦꯆꯤꯟꯁꯦ ꯂꯩꯅꯤꯡꯕꯅꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯄꯥꯏꯗꯕꯅꯤꯅ ꯗ꯭ꯔꯥꯏꯌꯔ ꯃꯦꯆꯤꯟꯗꯣ ꯂꯧꯕ ꯉꯝꯗꯦ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯃꯪꯒꯟꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕ ꯑꯣꯏꯕꯅꯤ나 ꯃꯪꯒꯟ ꯇꯛꯅꯕ ꯃꯦꯆꯤꯟ ꯑꯃꯈꯛꯇꯗꯤ ꯊꯝꯕ ꯉꯝꯃꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯂꯥꯅ ꯑꯩꯈꯣꯏꯒꯤ ꯍꯩꯁꯦ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯁꯜꯂꯨꯔꯒ ꯃꯁꯤ ꯁꯦꯝꯕ ꯉꯝꯗꯅ ꯍꯥꯏꯕꯗꯤ ꯅꯣꯡꯒ ꯍꯦꯛ ꯆꯨꯁꯜꯂꯛꯇꯅ ꯃꯥꯡꯕ ꯀꯌꯥꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯃꯦꯗꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯣꯡ-ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯥꯡꯉꯦ ꯃꯥꯡꯉꯒ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯣꯛꯐꯥꯏꯒꯨꯝꯕ ꯍꯥꯏꯒꯠꯂꯛꯄ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯊꯝꯕ ꯌꯥꯕ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯃꯥꯡꯉꯦ ꯑꯗꯨꯒ ꯍꯩꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯩꯁꯦ ꯐꯖꯕ ꯈꯛꯇꯪ ꯂꯧꯈꯠꯂꯒ ꯁꯦꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤꯒꯤ ꯁꯦꯝꯕ ꯍꯩꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯁꯦ ꯄꯣꯠꯇꯤ ꯐꯖꯕ ꯍꯥꯏꯕꯗꯤ ꯃꯁꯥ ꯁꯣꯛꯄ ꯄꯣꯠꯇꯤ ꯑꯃꯇꯪ ꯂꯤꯕꯗ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯑꯃ ꯁꯣꯛꯄ ꯌꯥꯎꯈꯤꯕꯗꯨꯅ ꯃꯌꯥꯝꯗꯣ ꯊꯝꯃꯛꯄ ꯃꯇꯝꯗ ꯁꯣꯏꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩꯒ꯭ꯔꯨꯃꯛꯇ ꯃꯌꯥꯝꯗ ꯀꯛꯑꯒꯁꯨ ꯃꯁꯥ ꯁꯣꯛꯄꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯅꯥꯀꯜ ꯑꯃꯗ ꯈꯟꯇꯣꯛꯑ ꯊꯝꯍꯜꯂꯒ ꯐꯖꯕ ꯇꯒ ꯇꯦꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯩ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯩꯀꯨ ꯃꯇꯝꯗ ꯍꯩꯀꯨ ꯃꯌꯥꯝ ꯑꯃ ꯂꯧꯁꯜꯂꯕ ꯑꯗꯩ ꯍꯩꯇꯨꯞ ꯃꯇꯝꯗ ꯍꯩꯇꯨꯞ ꯃꯌꯥꯝ ꯂꯧꯁꯜꯂꯤꯕꯁꯦ ꯁꯤꯒꯤꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯒꯦ ꯃꯂꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯒ ꯌꯣꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯁꯤꯖꯟ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯩꯒ꯭ꯔꯨꯁꯦ ꯑꯩꯈꯣꯏ ꯍꯩꯒ꯭ꯔꯨ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯃꯇꯝ ꯐꯥꯎ ꯁꯤꯖꯤꯟꯅꯅꯕ ꯂꯧꯖꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯊꯝꯃꯤꯌꯦꯕ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗꯩꯅ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯊꯝꯕꯁꯦ ꯀꯩꯁꯨ ꯑꯃ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯃꯥꯒꯤ ꯀꯪꯍꯟꯕꯩ ꯈꯨꯀꯪꯁꯤꯗꯤ ꯀꯃꯥꯏꯅ ꯀꯪꯕꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯀꯪꯉꯤꯉꯩ ꯀꯣꯛꯐꯥꯏꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯀꯥꯕꯒꯤ ꯁꯔꯨꯛꯁꯦ ꯃꯀꯪ ꯐꯖꯅ ꯀꯪꯉꯒꯗꯤ ꯄꯣꯠ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯁꯨꯝ ꯀꯥꯏꯗꯦꯕ ꯑꯩꯈꯣꯏꯗꯤ ꯀꯪꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯈꯣꯠꯂꯤꯉꯩꯗ ꯌꯥꯔꯅꯤ ꯀꯥꯏꯅ ꯊꯝꯃꯨꯕꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯀꯨꯏꯔꯛꯑꯀꯥꯟꯗ ꯅꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯁꯨꯖꯥꯒꯨꯝꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯀꯪꯉꯤꯉꯩꯗꯤ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯪꯍꯟꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯗ ꯀꯔꯤꯒ ꯇꯣꯠꯀꯦ ꯊꯨꯝꯁꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯊꯨꯝ ꯉꯥꯛꯇꯅꯦ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯑꯝꯇ ꯇꯧꯖꯗꯦ ꯍꯥꯏꯗꯤ ꯍꯩꯗꯣ ꯃꯥꯒꯤ ꯁꯦꯝꯗꯕ ꯃꯈꯟꯗ ꯇꯣꯉꯥꯟꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯩꯀꯨ ꯕꯦꯒ 2ꯒꯨꯝꯕ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯦ KG 1.5 2ꯒꯤ ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯦꯕ ꯇꯣꯠ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯊꯨꯝꯗꯣ ꯃꯅꯨꯡꯗ ꯐꯖꯅ ꯆꯨꯞꯁꯤꯜꯂꯒꯗꯤ ꯍꯌꯦꯡ ꯄꯣꯠꯇꯣ ꯀꯨꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯤꯡꯗ ꯍꯩꯕꯗ ꯄꯣꯠꯊꯣꯛꯑꯒꯁꯨ ꯃꯍꯥꯎꯗꯣ ꯊꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯕ ꯑꯣꯏꯕꯒꯤ ꯊꯨꯝꯗꯤ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯇꯣꯠꯂꯦ
ꯑꯗꯨꯒ ꯃꯂꯥꯒꯤꯗ ꯑꯩꯈꯣꯏ ꯀꯕꯣꯛ ꯅꯠꯇꯕ ꯀꯕꯣꯛ ꯂꯗꯨꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀꯔꯤ ꯀꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄꯗꯤ ꯌꯥꯎꯔꯤꯒꯦ ꯍꯧꯖꯤꯛꯀꯤ ꯍꯩ ꯑꯆꯥꯔꯁꯤ ꯅꯠꯇꯅ ꯍꯩ ꯑꯆꯥꯔꯁꯤꯅ ꯑꯩꯈꯣꯏ ꯃꯪꯒꯟ ꯁꯤꯡꯖꯨ ꯌꯥꯎꯋꯦꯕꯀꯣ ꯃꯪꯒꯟ ꯁꯤꯡꯖꯨ ꯌꯥꯎꯋꯦ ꯑꯗꯩ ꯃꯤꯃꯤ ꯁꯤꯡꯖꯨ ꯐꯪꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯤꯍꯣꯝꯁꯨ ꯍꯥꯟꯅ ꯀꯤꯍꯣꯝ ꯀꯦꯟꯗꯤ ꯁꯦꯝꯃꯝꯃꯦ ꯑꯗꯩ ꯀꯤꯍꯣꯝꯁꯦ ꯀꯪꯉꯀꯥꯟꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯉꯦꯕ ꯀꯪꯁꯤꯡꯉꯒ ꯄꯣꯠꯇꯣ ꯈꯤꯇꯪ ꯑꯣꯏꯕꯒꯤ ꯇꯦꯛꯏꯉꯩꯗꯗꯤ ꯄꯣꯠꯇꯣ ꯑꯩꯅꯁꯨ ꯍꯣꯡꯕ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯀꯪꯉꯀꯥꯟꯗꯗꯤ ꯈꯤꯇꯪ ꯊꯧꯕꯗꯨꯅ ꯑꯩꯅ ꯁꯦꯝꯃꯔꯣꯏꯒꯦ ꯍꯥꯟꯅꯗꯤ ꯃꯪꯒ꯭ꯔꯥ ꯀꯦꯟꯗꯤꯁꯨ ꯇꯧꯖꯔꯝꯃꯦ ꯑꯗ ꯃꯪꯒ꯭ꯔꯥ ꯀꯦꯟꯗꯤꯁꯨ ꯉꯁꯥꯏ ꯎ ꯃꯪꯒ꯭ꯔꯥꯁꯦ ꯂꯧꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕꯁꯦ ꯀꯌꯥ ꯐꯪꯕ ꯋꯥꯠꯄꯗ ꯑꯩꯅ ꯑꯗꯨꯃꯗꯤ ꯇꯣꯛꯑꯦ ꯇ꯭ꯔꯥꯏꯗꯤ ꯇꯧꯔꯒ ꯇ꯭ꯔꯥꯏꯗꯤ ꯇꯧꯔꯒ ꯎ ꯃꯪꯒ꯭ꯔꯥꯁꯦ ꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯃꯪꯒꯦꯒ ꯑꯆꯥꯔꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯁꯦꯝꯕꯤꯌꯣ ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯤ ꯁꯦꯝꯕꯤꯌꯣ ꯑꯗꯨ ꯃꯥꯏꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝꯗ ꯄꯤꯕ ꯉꯝꯃꯦ ꯄꯦꯀꯦꯖꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯤꯅ ꯄꯥꯝꯕ ꯄꯦꯀꯦꯠ ꯍꯥꯏꯅ ꯑꯃ ꯂꯩꯗꯅꯀꯣ ꯃꯥꯏꯁꯦ ꯍꯥꯎꯅꯤꯅꯦ ꯍꯥꯏꯕꯁꯦ ꯃꯅꯨꯡꯒꯤ ꯄꯣꯠꯇꯣ ꯍꯥꯎꯗ꯭ꯔꯁꯨ ꯃꯊꯛ ꯐꯖꯔꯒꯗꯤ ꯀꯣꯕꯔꯁꯦ ꯐꯖꯔꯒꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅꯩꯌꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩꯅꯗꯤ ꯁꯤꯒꯤ ꯄꯦꯛꯁꯤꯅꯗꯤ ꯂꯦꯞꯆꯗꯦ ꯃꯦꯝ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯈꯤꯇꯪ ꯗꯤꯖꯥꯏꯟ ꯐꯖꯕꯀꯣ ꯑꯩꯅ ꯈꯤꯇꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯈꯤꯇꯪ ꯐꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯁꯤꯗꯩ ꯍꯦꯟꯅ ꯈꯤꯇꯪ ꯐꯖꯕ ꯄꯣꯠ ꯑꯃꯗ ꯃꯌꯥꯝꯗ ꯄꯤꯒꯦꯅ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯃꯁꯨ ꯇꯧꯔꯕꯅꯤꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯐꯝꯕ ꯗꯨꯀꯥꯟ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯆꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯤ ꯄꯤꯕ ꯃꯇꯝꯗ ꯂꯧꯕꯤꯗꯦ ꯍꯥꯏꯕꯗꯤ ꯀꯦꯞ ꯑꯃꯗ ꯂꯨꯄꯥ 50ꯅꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯨꯄꯥ 5ꯅ ꯂꯩꯔ ꯆꯥꯅꯤꯡꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯄꯣꯠꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯁꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯤꯅꯗꯤ ꯊꯝꯃꯝꯃꯣ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯕ ꯗꯨꯀꯥꯟ ꯃꯆꯥ ꯐꯝꯕ ꯃꯌꯥꯝꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗꯊꯥꯕ ꯑꯣꯏꯕꯅꯤꯅ ꯆꯦꯔꯪꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯨꯄꯥ 5-10ꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯥ ꯀꯦꯞ ꯑꯃꯗ ꯂꯨꯄꯥ 10 ꯆꯤꯡꯉꯦ ꯃꯁꯥꯒꯤ ꯑꯗ ꯑꯩꯈꯣꯏ ꯍꯩꯁꯦ ꯍꯥꯞꯄ ꯀꯥꯟꯗ 50 ꯑꯗꯨꯃꯥꯏꯅ ꯊꯥꯏꯌꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯃꯂꯥ ꯄꯨꯊꯣꯛꯄꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯐꯁꯥꯏꯗꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯦꯝ ꯑꯩ ꯐꯁꯥꯏꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯃꯂꯥ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯁꯥꯖꯜꯂꯨꯔꯤꯕ ꯑꯁꯤꯒꯤ ꯌꯣꯟꯅꯅꯕꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯄꯗꯅꯤ ꯑꯋꯥꯕ ꯍꯦꯛ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯃꯌꯥꯝꯅ ꯑꯗꯣ ꯃꯂꯥꯒꯤꯗꯤ ꯃꯂꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯀꯗꯥꯏꯗ ꯌꯣꯟꯕꯤ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯌꯣꯜꯂꯒ ꯇꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯗꯥꯏꯗ ꯌꯣꯟꯕꯤ ꯍꯥꯏꯕꯗꯨ ꯃꯂꯥꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯃꯦꯝ ꯑꯍꯥꯟꯕꯗꯗꯤ ꯂꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯆꯨꯔꯆꯥꯟꯄꯨꯔ ꯊꯥꯔꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯁꯔꯀꯜ ꯁꯨꯝ ꯊꯥꯔꯝꯃꯦ ꯑꯣꯏꯅꯥꯝꯁꯨ ꯌꯧꯔꯝꯃꯦꯕ ꯑꯗꯩ ꯐꯣꯕꯂꯥ ꯊꯤꯅꯨꯡꯒꯩ ꯅꯔꯥꯟꯁꯤꯅ ꯊꯝꯅꯥꯄꯣꯛꯄꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯣꯠ ꯁꯥꯕꯁꯤꯁꯨ ꯃꯦꯟ ꯄꯣꯏꯟ ꯑꯗꯨꯝ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯆꯠꯄꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯒꯥꯔꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯃꯌꯥꯝ ꯂꯝ ꯂꯥꯞꯅ ꯆꯠꯄꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯈꯨꯟ 4ꯗꯪ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯂꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯃꯄꯥꯟꯗꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯄꯦꯀꯦꯖꯤꯡ ꯀꯩꯀꯥ ꯌꯥꯝ ꯐꯖꯅ ꯇꯧꯔꯒꯗꯤꯅꯦ ꯃꯄꯥꯟꯂꯣꯝꯗꯁꯨ ꯄꯣꯠꯁꯦ ꯊꯥꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯡꯒꯤꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯥꯕꯩꯗꯃꯛꯇꯗꯤ ꯃꯂꯥꯗꯩ ꯂꯧꯁꯤ ꯍꯥꯏꯔ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄ ꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝꯃꯤꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯥꯅꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯂꯥꯗ ꯑꯩꯈꯣꯏ ꯀꯟꯇꯦꯛꯀ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯩ ꯔꯥ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯗꯤ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯔꯝꯃꯦꯕ ꯍꯩ ራꯁꯦ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯒ ꯗꯨꯀꯥꯟꯗ ꯀꯩꯗ ꯌꯣꯟꯕ ꯆꯠꯄꯅꯦꯕ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄ ꯀꯥꯟꯗ ꯑꯗ ꯑꯩꯒꯤꯗ ꯄꯣꯠ ꯁꯥꯕ ꯌꯥꯎꯕ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯌꯥꯎꯋꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯗꯤ ꯐꯣꯟ ꯑꯄꯥꯛꯄ ꯀꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯦꯃꯂꯥ ꯅꯪꯒꯤ ꯐꯣꯟ ꯑꯃꯠꯇꯗꯤ ꯂꯩꯌꯨꯕ ꯅꯪꯒꯤ ꯑꯗꯨ ꯌꯥꯝ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯐꯣꯟꯗ ꯊꯥꯒꯠꯄꯤꯒꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯗ ꯑꯩꯅ ꯍꯥꯏꯔꯦ ꯐꯣꯟ ꯑꯃꯠꯇ ꯂꯩꯕꯤꯌꯣ ꯍꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏ ꯁꯤꯒꯤ ꯄꯣꯠ ꯁꯥꯕꯁꯦ ꯃꯣꯏꯅ ꯍꯥꯞꯄꯤꯒꯦ ꯍꯥꯏ ꯐꯔꯦ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯃ ꯂꯩꯕꯤꯔꯒꯦ ꯂꯩꯌꯦꯕ ꯂꯩꯔꯒꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯉꯒ ꯁꯨꯃꯥꯏꯅ ꯍꯥꯞꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯍꯥꯞꯈꯤꯗꯒꯤ ꯃꯌꯥꯝꯅꯒꯁꯨ ꯃꯂꯥ ꯊꯤꯔꯒ ꯂꯥꯛꯏꯁꯦ ꯂꯝꯁꯦ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯃꯤꯁꯦ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯍꯩꯁꯦ ꯍꯥꯎꯏꯅ ꯂꯩꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯎꯅ ꯌꯥꯝ ꯄꯥꯝꯅꯒ ꯂꯩꯅꯈꯤꯕ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯄꯨꯊꯣꯛꯏ ꯄꯣꯠꯊꯣꯛꯁꯦ ꯃꯌꯥꯝꯅꯒ ꯅꯨꯡꯁꯤꯕꯤꯕꯒꯤ ꯂꯝ ꯂꯥꯞꯅ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯀꯥꯟꯗ ꯃꯐꯝ ꯈꯨꯗꯤꯡꯁꯦ ꯀꯔꯛ ꯀꯆꯤꯟꯗꯩ ꯃꯤꯅ ꯆꯤꯆꯦ ꯃꯂꯥ ꯍꯣꯏ ꯆꯧꯒꯦ ꯆꯤꯆꯦ ꯍꯣꯏ ꯆꯧꯒꯦ ꯀꯥꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯉꯥꯡꯗ ꯅꯠꯇꯦ ꯍꯅꯨꯕꯤ ꯐꯥꯎ ꯂꯥꯛꯑꯦꯕ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯈꯜꯂꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯑꯩꯈꯣꯏꯗꯁꯨ ꯀꯥꯟꯅꯕ ꯑꯗꯨꯃꯛ ꯄꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ
ꯃꯂꯥꯅ ꯊꯝꯖꯒꯦ ꯃꯂꯥ ꯏꯁꯥꯁꯦ ꯃꯦꯂꯥ ꯀꯌꯥꯃꯨꯛꯇꯤ ꯁꯔꯨꯛ ꯌꯥꯕꯤꯈ꯭ꯔꯦ ꯑꯩꯁꯦ ꯃꯦꯂꯥ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ DICꯒꯤ ꯑꯃꯨꯛꯇꯪ ꯌꯥꯎꯖꯩ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨ ꯇꯧꯕ ꯃꯦꯂꯥꯁꯦ ꯌꯥꯎꯕꯤꯌꯣꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯀꯕꯣꯛꯁꯦ ꯂꯩꯇꯕꯅꯦ ꯃꯣꯏꯅꯁꯨ ꯍꯌꯦꯡ ꯇꯧꯒꯗꯕ ꯃꯦꯂꯥꯗꯨꯗ ꯉꯁꯤꯒꯨꯝꯕ ꯅꯨꯡꯗꯥꯡ ꯐꯣꯟꯗ ꯂꯥꯏ ꯂꯧꯕꯤꯔꯒ ꯃꯦꯗꯥꯝ ꯑꯁꯤꯁꯨ ꯈꯔ ꯌꯥꯎꯕꯤꯗ ꯌꯥꯗꯦ ꯍꯥꯏ ꯄꯣꯠꯇꯤ ꯍꯥꯟꯅ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯃꯦꯂꯥꯗꯨꯗꯤ ꯆꯠꯀꯗꯕ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡꯒꯤ ꯊꯕꯛꯇꯨꯗ ꯉꯁꯤ ꯅꯨꯡꯗꯥꯡ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯗꯨꯃꯗꯤ ꯌꯥꯎꯈꯤꯗꯕꯅꯦ ꯍꯧꯖꯤꯛ ꯃꯂꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯅꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯃꯦꯝ ꯑꯩꯈꯣꯏ ꯍꯩꯔꯥꯒꯤ ꯃꯇꯝꯗꯗꯤꯅꯦ ꯃꯤꯁꯦ ꯌꯥꯎꯔꯤꯕ ꯃꯈꯩ ꯍꯥꯏꯗꯤ ꯅꯨꯄꯤ 13-15 ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯠꯇꯣ ꯌꯥꯝꯕꯅꯤꯅ ꯃꯤꯁꯦ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯍꯩꯒꯤ ꯃꯇꯝꯒꯤꯗ ꯑꯗ ꯑꯩꯈꯣꯏ ꯄꯣꯠ ꯑꯣꯏꯅ ꯁꯥꯔꯛꯄ ꯀꯥꯟꯗꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏ 5ꯅ ꯑꯗꯨꯝ ꯁꯥꯔꯁꯨ ꯌꯥꯏ ꯄꯣꯠꯇꯨ ꯑꯥꯏꯇꯦꯝꯗꯣ ꯃꯌꯥꯝ ꯄꯨꯊꯣꯛꯅꯤꯡꯉꯒꯁꯨ ꯄꯣꯠꯇꯣ ꯃꯈꯜ ꯁꯨꯅ ꯂꯩꯇꯕꯒꯤꯅꯦꯕ ꯃꯤ 4-5ꯅ ꯌꯥꯏ ꯍꯥꯏꯗꯣꯏꯁꯦ ꯄꯣꯠꯇꯣ ꯃꯈꯜ ꯌꯥꯝꯃꯒꯗꯤ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯌꯥꯝꯒꯗꯣꯏꯅꯦꯕ ꯄꯣꯠꯇꯣ ꯂꯩꯇꯕꯅꯤꯅ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯁꯨꯔꯤꯁꯤꯁꯨ ꯅꯨꯄꯤ ꯉꯥꯛꯇꯅ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤꯅ ꯅꯝꯃꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ 12 ꯇꯝꯕ 10 ꯇꯝꯕ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯧꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯥ 2ꯈꯛꯁꯨ ꯌꯥꯎꯔꯝꯃꯦ ꯀ꯭ꯂꯥꯁ 12 ꯇꯝꯕꯅꯤ ꯍꯩ ꯈꯥꯏꯕ ꯈꯣꯠꯄ ꯌꯥꯎꯔꯝꯃꯦ ꯃꯣꯏꯁꯦ ꯑꯩꯅ ꯅꯣꯏ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯀꯣꯂꯦꯖ ꯆꯠꯂꯨ ꯕꯨꯡꯉꯣ ꯍꯥꯏꯕꯗ ꯑꯁ ꯅꯦꯃꯂꯥ ꯑꯩꯗꯤ ꯁꯤ ꯄꯩꯁꯥ ꯊꯣꯛꯑꯦ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯀꯥꯅꯦꯒ ꯈꯪꯗꯕ ꯃꯣꯏꯗꯤ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯌꯥꯝꯗ꯭ꯔꯁꯨ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯈꯛꯇꯪ ꯄꯤꯔꯤꯅꯦꯕꯀꯣ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯁꯦ ꯑꯗꯣ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯃꯣꯏꯅ ꯑꯣꯏꯅ ꯇꯥꯛꯇꯣꯏꯕ ꯑꯗꯣ ꯃꯧ ꯃꯌꯥꯝꯗꯨꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯁꯨꯡꯉꯩ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯦ ꯑꯩ ꯂꯩꯇꯦꯕꯁꯦ ꯃꯌꯥꯝꯅ ꯈꯪꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯀ꯭ꯋꯥ ꯍꯩ ꯆꯥꯅꯕꯩꯅ ꯈꯔ ꯍꯥꯞꯄꯒ ꯄꯤꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯅꯤꯡꯕ ꯑꯃꯁꯨ ꯑꯩ ꯂꯥꯛꯀꯦ ꯑꯃꯁꯨ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯕ ꯉꯥꯛꯇꯅꯦꯕ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯑꯗꯣ ꯑꯩꯅ ꯄꯣꯠꯇꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯅ ꯊꯝꯕ ꯉꯝꯗꯕ ꯍꯣꯏ ꯂꯥꯛꯏꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯨꯅꯅꯕꯒꯤ ꯄꯤꯕ ꯉꯝꯗꯕꯅꯦꯕ ꯃꯂꯥꯁꯦ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯇꯧꯕꯤꯒꯦꯅ ꯈꯜꯂꯤꯒꯦ ꯑꯩꯈꯣꯏ ꯑꯦꯄꯜꯒꯤꯅꯦ ꯑꯦꯄꯜꯒꯤꯁꯦ ꯑꯩꯗꯤ ꯀꯨꯏꯗꯦꯕ ꯑꯩꯅ ꯉꯁꯤꯁꯦ ꯑꯝꯇꯪ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯑ ꯌꯦꯡꯒꯦ ꯑꯩꯅ ꯍꯥꯟꯅ ꯑꯃꯨꯛꯈꯛꯇꯤ ꯄꯨꯊꯣꯛꯈ꯭ꯔꯦꯕ ꯑꯦꯄꯜꯒꯤ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯀꯥꯟꯇ ꯃꯇꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯎ ꯆꯥꯔ ꯀꯩ ꯊꯥꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯥꯅ ꯂꯥꯛꯄ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯗꯨꯗ ꯒꯤꯐꯠ ꯇꯧꯈꯤꯕ ꯃꯥꯁꯦ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯆꯤꯆꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯍꯥꯏꯔꯛꯑꯦꯀꯣ ꯑꯉꯥꯡꯁꯦ ꯑꯩꯅꯗꯤ ꯃꯌꯥꯝꯗꯗꯤ ꯊꯥꯗ꯭ꯔꯤ ꯑꯩꯅ ꯍꯥꯟꯅ ꯈꯤꯇꯪ ꯄꯣꯠꯁꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯤꯅ ꯄꯥꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯞꯆꯤꯟꯒꯦꯅ ꯈꯟꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯡꯖꯨ ꯃꯪꯒꯟꯒꯤꯁꯨ ꯌꯥꯎꯋꯤ ꯍꯥꯏꯗꯅ ꯁꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯨꯝꯗ ꯑꯗꯨꯝ ꯔꯦꯗꯤꯃꯦꯗꯇ ꯊꯝꯃꯒ ꯌꯣꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯦꯛ ꯇꯧꯔꯤꯔꯥ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯪꯒꯟ ꯁꯤꯡꯖꯨꯁꯤꯗꯤ ꯀꯩꯅꯣꯅꯦ ꯗꯨꯀꯥꯟ ꯃꯌꯥꯝꯒꯤꯅꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯔꯤꯕ ꯗꯨꯀꯥൻ ꯃꯌꯥꯝꯁꯤꯅ ꯍꯌꯦꯡꯗꯤ ꯃꯪꯒꯟ ꯁꯤꯡꯖු ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯝꯃꯦꯕ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯪꯒꯟꯅꯤꯅ ꯑꯩꯈꯣꯏ ꯊꯥꯎ ꯀꯩꯀꯩ ꯇꯣꯜꯂꯛꯄꯅꯤꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯅꯨꯡꯗ ꯍꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯪꯒꯟꯁꯦ ꯄꯨꯊꯣꯔꯛꯄꯒꯤ ꯃꯁꯛ ꯐꯖꯗꯅ ꯀꯨꯏꯔꯗꯤ ꯎꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯗꯨꯀꯥꯟꯒꯤ ꯉꯁꯤ ꯄꯤꯔꯦ ꯅꯨꯃꯤꯠ 5 ꯐꯥꯗꯕꯤꯗ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯪꯒꯟ ꯁꯤꯡꯖꯨꯗꯤ ꯁꯦꯝꯃꯦꯕ ꯃꯤꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯁꯦꯝꯃꯒ ꯊꯝꯗꯦꯕ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯃꯂꯥ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯍꯥꯏꯕꯁꯤꯃꯇꯕꯨ ꯁꯦꯝꯃꯤꯕ ꯃꯐꯝꯁꯦ ꯈꯔ ꯂꯨꯅ ꯅꯥꯟꯅ ꯁꯦꯝꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯛꯁꯦꯠꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯁꯥꯒꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯁꯦ ꯈꯤꯇꯪꯗꯤ ꯄꯤꯛꯑꯦ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯌꯥꯝꯃꯦꯕ ꯑꯗꯩ ꯑꯆꯥ ꯑꯊꯛꯀꯤ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯁꯨ ꯈꯤꯇꯪ ꯃꯐꯝ ꯖꯒꯥꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯁꯥꯔꯀꯥꯟꯗ ꯇꯣꯉꯥꯟꯅ ꯄꯣꯠ ꯊꯝꯐꯝ ꯑꯃ ꯄꯣꯠ ꯁꯥꯕꯅ ꯑꯃ ꯑꯗꯨꯃꯥꯏꯅ ꯁꯦꯝꯅꯤꯡꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯦꯝꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯑꯗꯨꯝ ꯄꯩꯁꯥꯒꯤ ꯃꯊꯧꯁꯨ ꯑꯣꯏꯔꯛꯄꯅꯤ ꯑꯩꯅ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯋꯥꯛꯁꯦꯠꯇꯣ ꯐꯖꯅ ꯆꯥꯎꯅ ꯁꯥꯔꯒ ꯇꯧꯖꯒꯦꯅꯗꯤ ꯈꯜꯂꯦꯕ ꯈꯜꯂꯒꯁꯨ ꯑꯗꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯤꯁꯤ ꯌꯥꯝꯃꯛꯄꯅꯤꯅ ꯁꯨꯝ ꯊꯕꯛ ꯁꯨꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯡ ꯌꯧꯕ ꯌꯥꯎꯔꯦꯕ ꯁꯨꯃꯥꯡꯗꯨꯁꯨ ꯁꯨꯔꯦꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯪꯒꯣꯏꯗꯨ ꯈꯛꯇꯗꯤ ꯄꯣꯠ ꯁꯥꯐꯝꯁꯨ ꯃꯇꯦꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯁꯤꯡꯅ ꯃꯇꯦꯛ ꯑꯃ ꯊꯝꯃ ꯃꯌꯥꯏ ꯁꯨꯝꯕꯒꯤ ꯃꯌꯥꯏ ꯀꯥꯔꯛꯇꯨꯗ ꯄꯣꯠ ꯁꯥꯕ ꯑꯣꯏꯌꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯈꯔꯥꯏ ꯃꯌꯥꯝ ꯊꯝꯃꯛꯀꯅꯤ ꯈꯥꯡ ꯊꯥꯡꯇꯣꯔꯛꯀꯅꯤ ꯃꯥꯒꯤ ꯄꯣꯠ ꯑꯥꯏꯇꯦꯝ ꯃꯌꯥꯝꯗꯩ ꯊꯝꯃꯛꯄꯗꯗꯤ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯨ ꯂꯩꯌꯦꯕ ꯑꯗ ꯑꯩꯅ ꯈꯟꯕ ꯁꯨꯝ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯋꯥꯛꯁꯦꯠ ꯁꯥꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕꯒ ꯂꯩꯔꯗꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯥ ꯑꯊꯛꯀꯤ ꯑꯣꯏꯕꯅꯤ나 ꯑꯗꯣ ꯑꯩꯅꯁꯨ ꯆꯦꯟ ꯆꯣꯡꯒꯗꯕꯁꯨ ꯉꯁꯥꯏꯒꯤ ꯃꯔꯝꯁꯦ ꯑꯝꯇ ꯈꯪꯗꯕꯅꯤꯅ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯎꯔ ꯁꯖꯦꯁꯟ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝꯁꯤꯗꯤ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯑꯒ ꯀꯌꯥꯗ ꯍꯟꯕ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯂꯩꯌꯦ ꯄꯨꯡꯁꯦ ꯃꯣꯏ 12 ꯃꯈꯥꯏꯗꯒꯤ ꯂꯥꯛꯑꯅꯤ ꯑꯗꯨ 12 ꯇꯥꯔꯝꯗꯀꯥꯟꯗ ꯂꯥꯛꯄꯅꯁꯨ ꯑꯌꯥꯝꯕꯗꯤ ꯑꯣꯏꯌꯦꯕ ꯑꯩꯅ 12
makai haragaswa aduga pung mari adu haita dum loire ado malada mayam sina thabak suminaba matam sida khwaitagi nungaiba matam haitare ko khwaitagi sauning matam jo adum thengnaram gani adu chu kitang panbiram hoi khwaitagi nungaiba matam side koi ningtham tha se ningtham tha gi matam side yam nungai habadi pochu semi ba sari ba pot item mayam se adum yon ba su nungai re adi koi kalien he sangak pa de sini gi saru thoiding haji matu ba sini na sarak panina ngasai gi hogdok pa khotok pa koi na phajana sarga jo plastic manung da hap ki bani na pot ki ahom badum lai ba adumai na khudong sa da ba myam kalien sidi mayok ne ba poi om da sim nungai ta ba hojik season se adun ai ni khalis ningtham tha khatan ai ni ngai ri sai pot se adu ki matik pi inkhei poro o admi na de hai ba ningtham tha da di mi na hai sa na de hai ado khoi gi da di hai si di ningtham tha ka so lep ta bi dum sa ba hai ta adiga thabak suri ba mo khoi sing sigi khusuman sidi karam mong da pi khusuman se mem adum chang chat ne moi mayam si de am da loin han ba ngat ni oi ri se han ba tangkhai ma tai ba tangkhai ma ado ngasai gi moi amakata ani khatna tau bu na te pol ama do moi manga taruk changa manga taruk sai sai khai do na tau bu ni na noma gi oina dum pi moina suba thabak te gi mawong yenga ga dum pi noma da dum loin pi moi mayam do gi ado khoi kari kumba demand na he laga dim khoi gi thabak suba sing si su he na ga suba yaw ra hai du ti tara suramba duna kun ga sujalakpa adum su dum thengna ye yaw adum pose nungdang po pung tara ma thoi ta ba phong ne moi dum yaw bi ba se yaw ni pose kano lu hom gi pi bi matam je khoi numi humni mari ni walinga de ne kabo se mayam sanga ga pho phajana malan ga de ne man ba loi de hai ba ko sini se nga si lol ani haying sa do sini jing thi lon to mane ba ko du tor pa si ju pa tra si saw dra ga de ya da bai tar po tu nam dra ga de kin tha ba ko tha ba num su lei ga dam ne na kitang marang kai na profit yam na thi da re seng nai gi di koi pot hauraga yam thuna chatpado adu yam nungai jai ngasi malana silaba matam kaya kaithokpiduna aikoigi studio da lengbirak puthoiba polam sing ade isana isabu thabak pijari bi mioi ama oina mayam da kitang share tawiram bagidama malabu amukana thagachari ngasi aikoigi nupi gi thoram da tabiri masana masabu thabak pijabata natana maki makhada mioi kaya bu thabak piribi thamna pokpi maning lekai da leiba Mala Food Processing and Making Center gi proprietor Hemam Mala Devi ga una duna wari sanaba thauram asi tahan jaki bagaloina na ngasi gi oina di nupi gi thauram matang asi da loisin jari